Infalis ki hangang ching da leiriba ibudo marjing ki masai gonda lamda masigi ahanbo ina miyamda cable car tongbagi anoba mahau piga doriba ROPEWAY project asi September tha fawbi manungda loisinduna miyamda khusinana ba thorang tawri hira masigi matangda impact news agi khanaba paudam ama Adon ayang babu faduna sagol kangsai hogdoki ba mafamni haina thajanariba Imphal Eastki haingang singda leriba ibado marjing masai kolda polo gesa ko bitam hangdoktuna malengi langkoi ba sigi puning singsinpham oiduna lakri state lagana faikaliba sigba thorang sigi manungsanna Manipur da ahan bo ina ROPEWAY project faikatuna lamdam sigi miyamda cable car tombi anabu mahaw ma pigedawri hari project asima lakadoriba September tha phawbi manungda loishina ba pandam thamduna miyamda kusinana ba thorang tawri ROPEWAY project Ministry of Finance ki development of iconic tourist centers to global scale tax ki scheme gi makha da faikat pani saurangna lupa crore yankai mathoi lakh humpunithoi rom sangna hokiba sahi 2021 dagi sanction tawduna sengo sagat pahor khibani project asi Manipur lenga ki tourism na implementing agency oiduna paikat pani aduga work agency na Manipur Police Housing Corporation Limited na faiduna hoji public parking area amadi retaining wall yauna miyangi punung singsinbam oigadaba mafam sing akan mamong da shangwali tourism haingangi bido marjingi yamna important oiba mafam se lauraga tourist ki integrated oiba tourist site ama develop tawjabane ba so ROPEWAY se is one of the components haija tare modern polo se world Manipur dagi horakpani and origin se utlaga akhoi Manipur gi tourism se boost toba have this gi special oiba yamna unique oiba world akhoi Manipur gi ming ta ise sakta ise sidagi ne na hena phajana na utna bana tourism department room dagi sigi project se thazagi bani Kolkata da base toba Damodar ROPEWAY Infra Limited na ROPEWAY gi thab pai bani ROPEWAY gi project asi ibdo marjing singi singkhong dagi singthak phawda tawar manga yungduna meter satruk lom sangna sengat kadori hausi koina company asi gi maikai dagi worker kunthra dagi tadana thabak suduna ayam basarok sing loilaktuna thamliba pandam fangnana ba akan mongda sengat sagali cable car gi mata da laglabada Damodar ROPEWAY Infra Limited na China dagi hausi ko oina mi tongada ba cable car taruk logduna leire masigi manungda marina hana sinagani aduga ani emana reserve oina thamgadabani cable car amada mi taruk amukta da tonghanduna singkhong da leriba station dagi singthak da leriba station phawbada puthok pusin tawgadawri company sigi maikai digi thamlapagi matungina karigba project asuna mapung fana salaidabati pung amada mioi sani tonghanduna service tawbungangani hairi masigi manungsanna haukiba numit kharani mamangda cable car su thauduna mai pana sayeng tawkiba laikre maruoina lamkoiba lakpa amadi laikurumba lakpa mioi singbu ibodo marjing singthak Kiliba polo gi bitam yeng gi sato kosin tawbada kodong sahan naba amadi akoi begi ning thiriba saktam yeng yana naba hariba cable car gi thorang se paikat pani state funding ki makhada khwaidagi yamna chawraba 68 feet wangba polo gi statue su already 6 January 2023 da inaugurate tawzagre mainly ROPEWAY project se develop tawba reason se koi gi sigi polo statue da mayamna la kaga gi makhada chathok chasin habdi budo margin gi khoirambam laifam da lakcha basida adugi chathok chasin tourist convenient oina ba habidi ahan sulak pe disable oiba adudai ngamjadaba ching mathakta kaba da nungaitaba convenient oidaba adugi mayam gi damakta hena nungaina ba hena convenient oina ba na khoina ROPEWAY project se develop tawjabani Manipur legana paikaliba project asi public private partnership PPP model da Damodar ROPEWAY Infra Limited na sahi ani goina salai binne kadawri maruina cable car gi passenger sing diki lakpak income adu company asiga Manipur lenga ka share tawminagadabani sigi component myam se moina loina provide tawrakpane aduga once operationalized oiraga for the first 2 years sidi moina adum chalai bagi revenue sharing model tawraga 2 years ti expertise se laibani na moina su sigi component myam se puthorakpani na moina 2 years ti moina chalai bagi agreement inai adugi matung dadi angka akoina tender float tawraga atopa any company na chachalaining bra habdi adududi open tender oirabani na yeng tare ko loinana ibado marjing gi masai golda langkoiba singna leiba yaba khangpok sangsing restaurant meeting hona singba kaya so hojik mapung phana sengat loire asing malenga ki thoranga sina mai palabadi mafam asida masing thingamdraba mapala masung Manipur manungi langkoiba sing laknaduna state ki semana da sauna kanaba amadi pirgani pologi complex aina hojik lairi base adugi makhada khoi eco lodge to
restaurants, adi office ka meeting hall, adagi public toilet, si loinamak public, I have the tourist na lakpada, mapham amada lakpada, mathang moi components miyam se enjoy toba phangzana ba na koina hotnazari domestic or international tourist lakpada, yamna koina phazana welcoming oina utladi mayam nasu hena lakningani, mayam nasu Manipur se yamna welcoming oiba yam warm oiba mini akoi hena chatsi khotsi haragadi akoi mayam se overall kana daidi akoi Manipur da laiba mayam se kana daine ba adugi tourism se punna develop tongminasi ado sigi se akoi praja sing yaudagadi akoi department khatang na sunga moi adugi praja gi khut harji yamna chawe na khanjai adugi akoi Manipur se chakhala laga tourism destination, one of the best destination oise na mayam da haizani. Asigumlaba Manipur lengakna Manipur bu malemgi tourism gi mapta yahonnaba hornagragliba asumlaba thorang sing asida Manipur miyam nasu sagopham thui nakalmaromda Manipur lengakna su lamdam masigi tongan mafam singda phajadna leiraba dumba malemgi mioi kyana lam koiba yaba mafam sing asida akhanaba miyeng sangduna hena semgat sagatpagi tangai phadaba amaleri camera parcel Arambam Johan Kaloina Paudam Jariba, our Simangsa, Impact News, Ibadong Marjing Singh.